ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯚꯤꯗꯤꯑꯣꯁꯤꯡꯁꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯣꯏꯗꯅ ꯂꯥꯏꯛ ꯑꯃ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ. ꯈꯪꯃꯟꯗꯦ ꯅꯪꯁꯤ ꯀꯟꯃꯜꯂꯤ ꯅꯪꯒꯤ ꯊꯃꯣꯏ ꯅꯨꯡꯁꯤ ꯈꯪꯃꯟꯗꯦ ꯅꯪꯁꯤ ꯀꯟꯃꯜꯂꯤ ꯅꯪꯒꯤ ꯊꯃꯣꯏ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯍꯜꯂꯤ ꯍꯣꯏ ꯑꯩꯕꯨ ꯌꯥꯝꯅ ꯇꯠꯇꯅ ꯋꯥꯍꯜꯂꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯅꯤꯡꯁꯤꯡꯂꯒ ꯃꯝꯁꯤꯜꯂꯛꯂꯦ ꯑꯩꯒꯤ ꯂꯝꯕꯤ ꯃꯝꯁꯤꯜꯂꯛꯂꯦ ꯑꯩꯒꯤ ꯈꯪꯗꯅ ꯋꯥꯔꯁꯨ ꯋꯥꯀꯠꯐꯝ ꯂꯩꯇꯕ ꯑꯩꯅ ꯀꯅꯥꯗꯁꯨ ꯋꯥꯀꯠꯂꯔꯣꯏ ꯂꯝꯍꯦꯟꯕꯤ ꯊꯃꯣꯏꯅꯤ ꯈꯟꯖꯔꯒꯦ ꯁꯦꯟꯊꯥꯅꯁꯨ ꯄꯤꯔꯛꯅ ꯅꯤꯡꯇꯝꯅ ꯋꯥꯖꯕꯔꯨꯝꯂꯕ ꯊꯃꯣꯏꯁꯦ ꯈꯜꯂꯨꯕꯅ ꯅꯨꯡꯁꯤꯕꯕꯨ ꯅꯣꯛꯆꯔꯨꯕꯅꯤ ꯊꯃꯣꯏꯁꯦ ꯄꯦꯟꯅꯃꯤꯅꯣꯛꯁꯦ ꯂꯣꯏꯌꯨ ꯍꯥꯏꯅ ꯇꯝꯂꯝꯂ ꯃꯥꯜꯂꯦ ꯇꯤꯡꯈꯪꯒꯤ ꯂꯝꯕꯤ ꯆꯨꯝꯅ ꯊꯝꯂꯨꯕ ꯈꯣꯡꯊꯥꯡꯁꯦ ꯊꯥꯖꯕ ꯊꯝꯂꯨꯕ ꯅꯉꯣꯟꯗ ꯃꯈꯣꯡ ꯊꯣꯛꯅ ꯀꯞꯂꯛꯂꯦ ꯊꯥꯖꯕ ꯊꯝꯂꯨꯕ ꯅꯉꯣꯟꯗ ꯃꯈꯣꯡ ꯊꯣꯛꯅ ꯀꯞꯂꯛꯂꯦ ꯊꯦꯝꯖꯤꯟꯕ ꯌꯥꯗꯅ ꯉꯁꯤꯗꯤ ꯊꯦꯝꯖꯤꯟꯕ ꯌꯥꯗꯅ ꯉꯁꯤꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯑꯩꯕꯨ ꯌꯥꯝꯅ ꯇꯠꯇꯅ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯅꯤꯡꯁꯤꯡꯂꯒ ꯃꯝꯁꯤꯜꯂꯛꯂꯦ ꯑꯩꯒꯤ ꯂꯝꯕꯤ ꯃꯝꯁꯤꯜꯂꯛꯂꯦ ꯑꯩꯒꯤ ꯂꯝꯕꯤ. Subscribe and like to view.